पाउजेदे युमफम ओइबा मरु ओइबा पाउ खरा अपडेट तौजरी गोविंदास ना बीजेपी दा यावरकपदा तारामना ओखरे मिनिस्टर ओहेन गदौरे कुमजा लिसिंग अमगा चापर मरफुद्रा मंगादा 26 बिष्णुपुर असेंबली कॉन्स्टिट्यूएंसी दगी अहानबा ओइना मणिपुर लेजिस्लेटिव असेंबली की मेंबर ओइना कारकेबदगी तारामथोइ सुबा असेंबली मिखल फावबदा लेपतना कारक्ट्रिंगेगी ममांग कुमजा लिसिंग अमगा चापर मरफु मंगादगी एमपीसीसी की मेंबर ओइरखिबा गोविंदास कोंथौजना पार्टी से की प्रेसिडेंट की फम दगी दनतना प्राइमरी मेंबरशिप अमसोंग एमएलए ओइबदगी फावबा तोकलबा मतुंग ngasi बीजेपी दा यावसन खिबदा पार्टी एसिगी लुजिंग बसिंगना तारामना ओखिबगा लोइदना बंगोंदा मिनिस्टर की फम अमा पिननबगी वाफम लाइखाइ ताथोकनबा अकनबा थाबक पाइखटख्रे गोविंदास कोंथौजबा ngasi नुमित जुंगलकपा मतमदा न्यू दिल्ली की 6A DDU मार्गदा लैबा बीजेपी की हेडक्वार्टर ऑफिशियल ओइना पार्टी एसिदा जाउसिलकपा अमसुंग हाकपो मायामना ओकपगी थरम पांगथोखे थरम असिदा बीजेपी नेशनल लीडर सिंगना कौरकपदगी ngarang changsinखिबा चीफ मिनिस्टर एन बिरेन अमसुंग स्टेट प्रेसिडेंट एसआर दागी मफुमदा ngasi अयु पुंग 13 मिनट जंखैरों की ममांगदा माखोय अनिबो पार्टी के हेडक्वार्टर द सोइदना लाकनदबा खंगलखिबने पार्टी की मेकेदगी खंगलखिबा वफमसिंग असिगी मतुंगना स्टेट की लुचिंगबा अनिसु मफम अदुदा चतुना गोविंदास कोंथौजंबा पार्टी की मेंबर ओइना लाउचिनखिबा अमसुंग तारामना ओपगे थरम अदुदा सरुक याखिबने थरम असी पांगथोकदबा पुंग खरा वालिङैदगी हौना बीजेपी नेशनल स्पोक्सपर्सन अनिल बालुनीना ट्विटर दा थागलकपा वरोल अमदा मसक नायरबा मियोय अमा पार्टी दा जोइन तौरगनी अमसोंग मासिगी मतंगदा पार्टी की मेकेदगी ऑफिशियल ओइना लाउथोकलगनी हाइदना पोस्ट तौरखे पार्टी की हेडक्वार्टर दा गोविंदास कोंथौजंबु ओपगी थरम अदुदा मणिपुर की लुचिंगबा अनिसिगी मतकते यूनिट मिनिस्टर ऑफिस डेट वरबा डॉक्टर आर.के. रंजन राज्य सभा की एमपी लाइसेंब सना जावबसु सरुक याखिबा लोइना बीजेपी की मणिपुर इंचार्ज सावेद फद्रा लुचिंगबा पार्टी की नेशनल लीडर्स इन मपुंग ओइना थौदांग लौदुना सरुक याखे थारोंगी मपुंग ओइबदा गोविंदास पो पार्टी की मेंबर अम्ब ओइबगी सक्ताक जे खुसिनबा बीजेपी की सिंबल यावबा लेंगान फी अमसुंग लाइजरंगना चिंगबा लाइटेंगबना ओइखे अदुगा थोरम असिदा सरुक याखिबा याखिबी सिंग यावना गोविंदास मसामना थोरम असिगा मरी रेना फोंदोपो वाफमसिंगदा ngasi ki thorom asi ki mapung oiba saruk sing oike mahangna ngasi party asida yaurukpada ayaba piduna taramna opagi formal oiba thorom pangthoklaba matungda BJP ki national leaders in the mangonda athuwa matamda ministerial but ama pibaga loitana manipur lenga ke minister singi portfolio sing sindok sinjin tawbagi matangda khanaba hokre aire Charaga sida athuwa matamda party asigi national leader khara state asida laktura government ki matung ilakada congress MLA singi wafum lekhai ta thoktona masing laptop pa amasung makoy bu okpagi thoram pangthoknarbagi thabak thoram sing paikhalagani haire adomai namak ngasi numidang athengba phawbudadi govindas konthojam da pigedaba ministerian parta to cabinet minister oigedra natraga deputy chief minister ke rank da accommodated tawgadra haibudadi chapchana laptop khitre adoba tha asigi ahanba sayul sidadi anuba political gi development asigi ahanba saruk nakhai sengna loisanabagi thabak BJP gi national leaders sing soidana pangthoklagani haire Maka tarakpa atop papaw amadana UNC की पुंग तरगनी थोई की टोटल शटडाउन सवटकनी CSO NSNIM अमदी इंडिया गवर्नमेंट अनि की मरक्ता कुमजा लिसिंग अनि तरामंगा द खुदेक पिनखिबा फ्रेमवर्क एग्रीमेंट अदु हौजुक फावब थबक तो अंथोक तबाबो जानिंग दबा फोंगदोकपो ओइना लाखलिबा अगस्त अहुमदा यूनाइटेड नागा काउंसिल UNC न कौखिबा मणिपुर पुंबा टोटल शटडाउन की खोंजंग असि सेनापति डिस्ट्रिक्ट की CSO सिना मपुंग फाना सवटकनी आइरे नागा पीपल्स ऑर्गेनाइजेशन NPO Senapati District Women Association SDWA amade Senapati District Students Association SDSA na punna thadorpa cherola mana ai tha asigi ani gi ahing dongyai dagi mathangi namit August ahung gi namit jungba phawba pung taragani thoi gi Manipur pumba toten shutdown thambagi khongjang ama UN sen changchilakliba asi yamna maram chaba amani maram asina namidasida sathagada total shutdown asi Senapati District ki manungta leiba CSO sina mapung phana sawanna ba ware blobane Atopa district sing dalai riba naga sing nasu shutdown ke khongjang asi pumba phung phana chokat view aina su cherola sina phakata na aire laga ki higher secondary school sing da mairoi sing ming chanana ba registration toba yaragane Board of Secondary Education Manipur bosem na loba class 10 ki examination haido khiba ka loinena mairoi sina makha tamthana ba laga ki higher secondary school sing da online registration toba yaragani aina Manipur laga ki Directorate of Education S na khangalagle Education S की डायरेक्टर एल नंदा कुमार न थोकिबा नोटिफिकेशन असिकी मतुंगिना क्लास 10 पास तौरब महिरोइसिन मखा तमथनबगिदमक्ता ऑनलाइन के खुथांग द www.manipur
education.gov.in natragana www.class11registration.com da changlaka register tawba yaragani haire registration ki oina tongan ba fee amata loroi loidana lenga ki hana ki channa duna lakpa seat reservation ki kanglot udunga na chattagani haire notification asina makhatan ahai sahi asigi oina di entrance examination tawba ki mahutta school singna Assembly cut marks nga du yeglaga mark passes the logane ado moinabak lenga ke school singdagi pass thorokpa mairoi singtana hiana khudong chaba bigani haire internet ke khudong chaba fangdaba mairoi singki oina school sing asiki admission form sing manak nakpa JEO singdagi loba yagane harba admission form sing asi tha asiki nipan phawga ki manungda JEO singda pikhalaka dabani haire state asita leiriba lenga ke school sing asiki seat capacity sing amadi akupa parol ki damang mathakta palliba website asidagi khangba yagani online registration asi hayeng August ani dagi hawrak tha asiki taragi nungtil pong mari phawbagi manungda thajin gadabani aire school sing asiki ahanba ani suba amadi ahum suba cut off marks sing adu mathang sina 12 15 amadi 18 da thokani aire loinan school khodimakta apun basit cha da taramanga di exam haidoktan leiriba board singda tabliba mahiroi singi khalton da thamgani amade NIOS tagi pass tor pom hairoi singi oina di registration tawba yaroi aina notification asina makhatan aire August tha da bank sing numit tara mangani suti leigane chaliba tha asida leba kasigi tongan tongan ba state sing da leriba bank sing na suti tara manga phanglagane harba suti sing asigi manung da leba pumbagi oina amade state khak tagi oiba suti sing yaure leba kasida leriba bank sing asi reserve bank of India gi kanglon makhada sayul khundigi nomai chin numit amade tha khudingi ani suba amadi mari suba thangja numit sing suti leiribane harba numit sing tharka amadi chaliba tha asida leiriba tongan tongan baharau kumai numit sing ki paraga punna suti numit tara mangani leibane nomai jing amadi tha amagi ani suba amasung mari suba numit ta phangliba numit adugi mathakta tha asigi taraga humdoida manipur gi oina petrol de leibana bank sing suti thagane August mari da telangana da bonalu kumai gi bank sing suti thagane August taraga mathoi da Haryana da Haryali test kumai gi bank sing suti thagane Bondesari da jury transfer day ki August 16 da bank sing suti leigane Parsi New Year ki kumai leiban August taraga tare da Gujarat amadi Maharashtra ki bank sing suti leigani loinana August kunithoi da Jahun Purnima gi kumai na leiba kasi gi tongan tongan ba state sing da leiba bank sing suti phanglagane August taraga panda pangthok kadrba Muharram Ashura kumai ga mari leina Agartala Ahmedabad Belapur Nagpur New Delhi Patna Raipur Ranchi amadi Srinagar arba city sing asiki tongan tongan ba bank sing pramag suti leigane August kuntra dasu Janmashtami Krishna Jayanti kumai ga maram waraga Ahmedabad Chandigarh Chennai Dehradun Jaipur Jammu Kanpur Lucknow Patna Raipur Ranchi Shillong Simla Srinagar amadi Gangtok ke bank sing suti oigane loinana tha asigi tara manga ta pangthokada paliba kasigi ning tamba numit Independence Day ki thorom maram oidon leba kumbagi oina bank sing suti leigani aire makha tarakpa atopa pau amadana Assam Mizoram border the security force sing mikup na hum sing na leire Assam amasung Mizoram police ki marakta border da kanna kothongna khiba numit mangadi gi matung taso awarangpok state ani ki inter state border sing ing tapagi phibam leira baso makha thaba thokan ing tapa thodok sing thokan tana bagi damakta security persons singak sendon leiri ana officer chena pangdoragle Kasar district ki SP Ramandeep Kaur amasung deputy commissioner Kirti Zalina Jamlaba security force kambu amagaluina na bullet proof gari sing sinadun umkhatna dun leiriba border area sing adu chatuna bafam adugi phibam yengchenke irang aduna maram oiduna Mizoram government hajarak badagi Indian Oil Corporation Mizoram da transport fuel supply to haukre fuel supply to riba gari sing adu kasar Polasip road sing haina khangnaba irang leiba mafam phawriba lambi sing mahutta mabit district lambi sing phawriba gari sing ne Mizoram government jumthang dari Mizoram amusung Manipur dagi tongan batangai fadaba polam sing honba haukre Mizoram asi Manipur amasung Tripura gi mathang sina kilometer marfudra manga amasung kilometer chamaga sukna mapan changba border lonaribane Sairaga sida Assam ki political party kya ki MLA tara yauba assembly speaker Beswajit Daimari na lusing batim ama border area sing da chatuna Mizoram ki meyukta protest taukre Mizoram ki maiki dikhi nawai kapsila ki bida Assam police ki person taruk sehi baga loinana atai kya asok apan nang kibani amrom da Assam government security ki mingda Guwahati de leiriba transport khudimukta Mizoram da pochai amata pudra instruction pikre aina MCDA na state chief secretary da khanan kre X-Axis manager na namthak tawtra masagi bank dagi lupa lakh 13,000 marfuga mari lauthoke police
Haukiba sagul se namita ICICIC Bank lut tawbag loina deputy manager oipinupi ama hatkiba Access Bank gi hanaki manager Anil Dubebo mahaki mamangi employer Access Bank gi senpam lupa lak kuntaruk lising marfuga mari namthak tawra kalok thoki aina maral seri Polis na pangdorok pada jamla basen pam adu handak du dupi manager oikiba Access Bank gi nagaunda leiba branch ki case reserve sing audit tawbada wadam bathena ki madu mahakna ICICI gi bank gi Biara is branch lut tawbag loidana Bank asigi nupi staff for anita attack tawkiba matung mahaki mapam laktok tringi mamada kangalaki bane Officer lamagi matung ina mangke basen pam adu ki matangta Wali Police Station na complaint am register tawbag loidana haujik investigation chathari routine oina tha khudi gi pangthok pa account tedi da sel generam liba adu makok thongba authority da khangan ki madugi matung da Internet investigation chathaba ahubak loina police na FIR amasu file tawke Masak maming phongtok ning daba official asigi matung ina kumza lising ani kungi Augusta Access Bank da thabak sang khiba duwe na bank asigi customer sing da namthak taw khibra natragan athai miam gi sel sing hayat pulai khibra aibasu khangtok na rabasu bank asina thijile haukiba damit karni asidam hakna taw khiba aran ba thabak sing ba khangna rakhra matung da Access Bank ki meke dage natragna police na action lokalak payai aina Singna badagi makna haukiba sayul amrom office ka kide tawgu masung mangonda toliba senpam sing amuk tada singdok pa yaragani kantona makna haukiba sayul da ICICI Bank lutoba ki tawrang yat ke bane office sing na pangdorok pada ICICI da tha tana mga tabak dorok badagi maki mafam dragi staff for single London daraki amasung bank adugi routine activity sing kumna kanglaki asingumba aku pasing kanglaba matung da makna sagol sen namit ki nabidang da Bank lut tawna bukhona gi tawi maso mahakna bank dagi nanthok na bukhona bada mafam adugi miyo sing na thatpa dagi mahaki thabak adu mai pakhide Police na curfew thugai haina phana na bata na bada miyo amat ture da lukre COVID-19 gi laisat lakshan na bathamli ba curfew thugai dun lampak da sanara ba miyo sing Police na tankhai bada turel da song thaki ba miyo taramari gi manung da ama phawgalaktre Press na phangbu pauna ai thawdo gasi Imphal East District Porompat Police Station na konba hadda da ngasi numidang warum pung mari makarum taba matam da thoki bane Turel gi ising daluk ke badagi thiba phangda leiriba mi adagi paming MD Faris Khan sahi kun kataruk apokpa MD Islamuddin Kawi sangai umpham dagine housing ani use kon gi ke Arlenda sandok pa yumda awaimal piraga leibani haire pawasina hai ising daluk ke badagi thiba phangda leiriba MD Faris Khan jauna mi tara mari ro hadagi Imphal Turen Torban da leiba sanabung da football sanaduna leibane Nungthel pung bari makarum tarpada matam da curfew thugai ba sing police na tansin blak padage Football sanar mamiyoy tara mari adu turel da song tara lanthok laga chen na khona bada atai di iroi tuna lanthok rabasu MD Faris Khan di turel lanthok pa ngamdana ising de lokhi bani lokhraba miyo adu state disaster response force ki team na numidang phawba thiba gi thabak sathage sanaba gi pau amada India gi nupa hockey team na Great Britain bo ahum amada maithiba pituna sahi nifu ga mapan gi matung da han boina semi final yaukre Dilpreet Singh Gurjan Singh amasung Hardik Singh na chankiba goal amamgi mating na India gi nupa hockey team na Great Britain bo ahum amada maithiba piramlaga sahi nifuga mapange matung da Olympics ta han boina semi final jawba ngamgre India na Tokyo Olympics ki nupa gi hockey event gi semi final da world champion Belgium ga lamba tongnaragane India gi nupa hockey team na aroi poina gold medal logi pa asi kumja lising amaga sapan marfu Moscow Olympics games na wari edition asida event asi supna gi team taru khak saruk yakhibana semi final sana gite Indian Olympics ki puari da aroibu ina semi final changkhiba asi kumja lesinga baga japan umbudrani thoi Munich games da wari aduba indisar asi ki semi final da India matam kya dagi akan ba lamba orekhiba Pakistan gi makut da goal ani sunu da maiti hau khibane India gi team da pool A da point taragani thoi fanglak ani suba position tarakibani aduga Great Britain gi team da pool B da point ni pan fanglak suba position tarake Timanina sanarakpada semi final match asi auropadi akan ba attack sa tharake Sanabagi tare chuba minute ta India ki sanarosi na satharaki pa attack am da Simarjit Singh na pirak pa jauna fajaba pasa mata teammate Dilpreet Singh na anak pa mafam dagi jason dana goal o hentana mahaki team bo mangjil than ke an ba quarter asi India ki goal asi na loisin dun amasono da mangjil tharaga lake ani suba quarter sanarak ba da han ba minute ta Indian forward Gurjan Singh na shooting circle dagi marung da fangki ba ball ama ningchina collect tawduna Great Britain gi goalkeeper only penepo maithiba piramlaga goal ontoktuna ani sunoda mangjal thakibadagi mayuk na batyang gi sanaroi singda pressure enalahen ke Great Britain gi sanaroi singda counter attack sa thaduna sothariba goal singa du handokna da khona dana lakhrabaso
इंडिया की सानरोइसिन निंगथिना मायुकनबा ngamkhibadagi anisuba quarter loisinkiba phawda mai pakpa ngamandana thamke ahumsu quarter sanarpada team aniki maikidagi akanba lamba wakibadagi ahenba goal absin bangam natana fana koina leirake aduba base kini fama suba minute ta Great Britain hanjin fangkiba penalty corner amada team asigi sararo Samuel Warner goal am on thoktuna ani amada lehenke Marisaba quarter the Great Britain ki sanorisin akanba attack sataduna sothariba goal adu hantukna fana kanu honna duna lakhrabaso India ki defenders in the fazana bayuknaba kamdu goal handopang mankide Sanabagi yang kita coba minit Nilkanta Sarmana midfield panggiba pass ma teammate Hardik Singh the kaidorake Hardik Singh the bola do ningtina collector ga matanta pudana goal ontok na bachen khalaba matung net tamna yasin with the British goalkeeper Oli Penana septa okay Thakdor kiba bola do bhan amuk jason tuna goal ontok pangam kiba the quarter final match ase India na Great Britain bo ahum amada maithiba piram laga semi final chang pangam kibane India na semi-final match da Belgium ko August ani da lambat tawnaragane Belgium na ngasi sanaki ba atop quarter final match samad Spain bo goal ahum amada maithi ba pirambane makatarak pa atop pau amadana BJP da jawnar ba thorang tawkre Assam Congress MLA party de ki tokre Assam ki anirak hanna MLA orba Susanta Borgo Ain party manungi political ki pivam da marat siradon irai numit Congress ki primary membership da ki tokre avar Assam ki Thora Siddagi MLA Mr. Borgo Aina Mahak ngasi kona BJP da yauragani fangdokre mana State Assembly su thadokre amasung speaker aduna magi fam thadokpa du ayaba pikre Hemanta Biswa Sarma ulising ba BJP government state asida thabok pai pa okay badagi Minister Borgo Aina Congress party da kitok party suba Assam MLA ne mak to khibagaloina na sit chama kunga taruk liba Assam Assembly da Congress ki masing kunga mapan oiramadagi kuntaret da anthakre Ukhrul da sahi taret ki nupamasa ama laikidre Ukhrul district da COVID positive oiraba pasagi sahi taret rom tangari banupa masa ama ngasi private hospital amada laikidre aire laikidra banupa masa atu hangau palace dagini mak Ukhrul town da liba Laisipung Christian Hospital da COVID complication number oiraga laikida bane aire Mainarama laikidaba asi tharaga second wave number oiraga Ukhrul ki laikidaba migi masing asi kuntaruk sure Maraga sida ngasi nauna miwitara COVID-19 positive oire amasung masi tharaga Ukhrul ge active case masing asi marfudrani pansore hauke basayulda active case masing asi yang khairum oiramba maramna Ukhrul da hauzik tapna COVID nabagi sangase hengalagle abasi active case masing hengalapa asina takle active case sing asigi manung da patient jangkaina district transit camp da kunthagom doina UDIS isolation ward da taragom doina Ukhrul higher secondary school CSIC amasung Litan CSIC amdi mayofung CSIC da anaba amam laire arweta content sing asigi marweba pau khara asiba pau damjariba mari local news YouTube channel amadi Facebook page asidege yangbiri bopuna mapothaga sari channel asina top da kanarabadi subscribe to video na subscribe to bir mulina like and share to bukawi ko pramappo amukana thaga sari